Hi miyam, ngꯁꯤꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯦ. ngꯁꯤꯗꯤ ꯑꯩꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯅꯤ, ꯕꯔꯊꯗꯦꯅꯤ. ꯏꯅꯥꯎꯅꯨꯄꯤꯅ ꯌꯦꯟ ꯑꯇꯥꯎꯕ, ꯉꯥ ꯑꯇꯥꯎꯕ, ꯑꯗꯒꯤ ꯑꯈꯨꯅꯤ, ꯇꯣꯃꯦꯇꯣ ꯃꯦꯠꯄ, ꯌꯦꯟ ꯊꯣꯡꯕ, ꯑꯗꯒꯤ ꯉꯥ ꯊꯣꯡꯕ, ꯑꯗꯒꯤ ꯀꯥꯡꯁꯣꯏ ꯃꯌꯥꯝ ꯂꯩꯔꯦ. ngꯁꯤꯗꯤ ꯆꯥꯃꯤꯟꯅꯔꯁꯤꯀꯣ. ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ. ꯑꯍꯥꯟꯕꯗ ꯀꯥꯡꯁꯣꯏ ꯃꯍꯤ ꯑꯣꯏꯅ ꯇꯣꯠꯂꯒꯦꯕ. ꯅꯨꯡꯁꯤꯈ꯭ꯔꯦ, ꯆꯥꯔꯁꯦ. ꯅꯈꯣꯏꯁꯨ ꯆꯥꯔꯣ. ꯃꯣꯔꯣꯛ ꯁꯥꯔꯦꯍꯦ. ꯑꯗꯨꯁꯨ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯄꯥꯝꯕ. ꯃꯣꯔꯣꯛ ꯇꯣꯃꯦꯇꯣ ꯃꯦꯠꯄꯁꯦ ꯆꯥꯔꯒꯦꯕ. ꯉꯥ ꯃꯀꯣꯛꯅꯤ. ꯍꯥꯎꯋꯦ.
ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦꯀꯣ ꯄꯨꯛꯁꯨ ꯌꯥꯝ ꯊꯟꯈ꯭ꯔꯦ ꯍꯥꯎꯕꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯀꯣ ꯕꯥꯏ